CHAHI ama HENNA MANIPUR da TANGDU LEITADANA LEIBADA Prime Minister na AMUK PHAOBA LAKTABA NGAMLAGA Sandeshkhali Da Pangthokpa Road Show amada Saruk Yaduna Leithokpa Ngamba Asi Angakpani HAINA Senior Journalist ANTO AKKARA na PHONGDORAKLI The statement pauchegi report man hai journalist ANTO AKKARA na puthokpa Manipur a bolt on Indian democracy haina mingthon ba investigative documentary amagi premier ga mari leinana wafam asim hangna phongdokhibani thoramadu thasigi kungani thoida Kolkata Press Club ta pangthokhibani mahana makhatan hai phibam sokna leiraba Manipur da lebak asigi mapi mapa oiriba Prime Minister na AMUK PHAOBA laktraga Sandeshkhali Da Pangthokpa Road Show da Saruk Yaduna Leithokpa haibisi luchingba amana utkadaba mawong natte ngasi PHAOBA Manipur da thokliba irang asigi matangda Prime Minister na wafam ama PHAOBA kangthoktana leiba haibisi laibak thibani haiki ANTO AKKARA na puthokpa minute kunga mari sangba investigative documentary film aduda Manipur da thokliba irang asigi matangda Prime Minister na nachungdana leithokpa amadi Manipur da chatuna irang asigi warishin purakna bahonabagi mahutta haukiba March ta Assam ki Kaziranga National Park ta elephant safari tawduna leithokpana chingba kaya utli Manipur da thokliba irang asigi matangda wafam ama PHAOBA phongdoktana Prime Minister na tasin usinadana leiri haina su film masana mayek sengna utli